के मोजेस सलाइबु मणिपुर की चीफ सेक्रेटरी ओइना हापीनबा नागा पीपल्स ऑर्गेनाइजेशन एनपीओ ना यूनियन होम मिनिस्टर अमित शाह दा सेरोल थादुना खंगनख्रे ngasi sagang IRB post Casper thoujinlakpadei mafam aduda laisindorbara haina Meira paibi ima iben sing haurakre haina social media page sing thagatnarakre Churachandpur da CRPF thambai yaroi haina Kuki militant ki leader thangmilen matena lusingduna Kuki nupi mayamga protest ama tawkhre Arambai Tengol na warol khara thulagle Arambai Tengol unit 2 na koliba yarepuk bazar amadi masigi akoibada numidang athengbada nisha sa selaga khanna chainaba yam toina thokpana maram oraga yarepuk bazar amadi masigi akoibada famleba dukan vendor sing numidang pung 8 gi matung hangbada athengba thamkhre karigumba athengba sigi mayokta dukan vendor sing na hanglamba thoklabadi maduda tholakpa afafata masa masana pujagadabani Arambai Tengol unit 2 na miyamgi yaifanaba honajariba sida maikai somda Leriba Club Meira Paibi Pumnabaknasu Mateng Pangvinaba Nolukna Haijari Haina Arambai Tengol Unit 2 Controller Jotin Thoksomna Khuyek Pidon Thadorpa Cherolama Khangalagle Sagangda Labor Junta Gilan Missing Lanban Oiramba Police Station Nama Resistance Force na Lokshin Kre Haidi Sagang Region gi Budalen Township ta Labor Junta Lan Missing Lanban Oiramba Police Station Nama Regional Resistance Force na Sahi Sumna Koishinduna Thamlakpadagi Maithi ba Nanglakadabadagi Lan Missing adu Mafamadu Thadokuna Khiduna Loksil Hore Hari Junta Regime na Sagange Kutu Khungang da Lariba Police Station adu Bankar Amadi Kungkut Kya Tauduna Yamna Kanna Semzillaba Lanban Ama Oina Sizinarambane Adobo Mafam Adugi Resistance Force Oriba People's Defense Force PDF ki Maikaidegi Sahi Sumna Mafam Adu Yaurakadaba Supply gi Lambel Kya Thadatuna Thamlakpana Maram Oiraga Junta gi Lan Missing Adugi Maikaidegi Makhata na Laibangam Daduna Thadoktuna Chen Kibani Hari